ꯌꯥꯃꯅꯤ ꯇꯥꯔꯕ꯭ꯔꯥ ꯃꯌꯥꯝ ꯑꯣꯀꯦ ꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯣꯏꯔꯨꯔꯦ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯨꯏꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏꯅ ꯀꯩꯃꯤꯒꯤ ꯏꯄꯤꯁꯣꯠ ꯉꯥꯏꯕ ꯑꯣꯏꯅ ꯅꯍꯥꯟꯁꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯅꯧꯕ ꯋꯥꯔꯤ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯋꯥꯔꯤ ꯑꯃ ꯄꯨꯔꯛꯀꯗꯧꯔꯦꯅ ꯋꯥꯔꯤ ꯑꯗꯨ ꯉꯁꯤꯗꯒꯤ ꯇꯤꯖꯔ ꯊꯥꯗꯣꯛꯄ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯦꯔꯥꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤ ꯍꯥꯟꯅꯗ ꯋꯥꯔꯤꯗꯃꯛ ꯃꯌꯥꯝ ꯑꯃ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯤꯡꯗꯤ ꯑꯗꯨꯃꯛ ꯇꯥꯔꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯥꯎ ꯁꯨꯔꯣꯟ ꯑꯗꯨꯝ ꯃꯃꯤꯡ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯇꯤꯖꯔ ꯊꯥꯗꯣꯛꯆꯔꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯃꯨ ꯃꯍꯥꯛꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯠꯊꯣꯛꯈꯤꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯅ ꯈꯪꯉꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯗꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯇꯤꯖꯔ ꯊꯥꯗꯣꯛꯆꯔꯅꯤ ꯃꯈꯥ ꯀꯔꯝ ꯀꯥꯟꯗ ꯑꯞꯂꯣꯗ ꯇꯧꯔꯛꯇꯣꯏꯅꯣ ꯉꯁꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯏꯄꯤꯁꯣꯠ ꯇꯤꯖꯔꯁꯤꯃ ꯍꯥꯟꯅ ꯊꯥꯗꯣꯛꯆꯈꯤꯒꯦ ꯑꯗꯨꯒ ꯂꯦꯞꯇꯕꯤꯗ ꯀꯩꯃꯤꯁꯨ ꯑꯗꯨꯃꯛ ꯊꯥꯗꯣꯛꯆꯔꯛꯑꯅꯤ ꯉꯁꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯇꯤꯖꯔ ꯊꯥꯔꯒ ꯍꯌꯦꯡꯒꯨꯝꯕ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯂꯥꯛꯄ ꯌꯥꯏ ꯁꯥꯄꯝ ꯄ꯭ꯔꯕꯤꯟ ꯍꯜꯂꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯀꯔꯝꯅ ꯄꯥꯜꯂꯤ ꯅꯦꯠ ꯌꯥꯗꯕ ꯅꯦꯠ ꯊꯤꯡꯖꯤꯟꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯚ ꯆꯪꯉꯛꯏꯌꯦ ꯁꯅꯥ ꯂꯥꯏꯇꯨꯝꯗ ꯁꯅꯥ ꯆꯪꯕꯤꯔꯛꯑꯣ FM ꯇꯥꯔꯤꯁ ꯄꯊꯥꯟ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯁꯤꯁꯇꯔ ꯉꯁꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯀꯃꯦꯟ ꯏꯔꯥꯛ ꯂꯥꯛꯇꯦ ꯄꯥꯝꯗꯕ꯭ꯔꯥ ꯀꯩꯃꯤꯅ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯦꯛ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯇꯤꯖꯔꯁꯨ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯒꯨꯟꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯉꯝꯗꯕꯁꯦ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕ ꯍꯧꯔꯨ ꯇꯥꯔꯒꯗꯤꯀꯣ ꯀꯥꯎꯊꯣꯛꯄꯁꯨ ꯉꯝꯃꯣꯏꯗꯕ ꯀꯩꯃꯤꯗꯧꯅ ꯑꯗꯨꯝ ꯄꯥꯝꯃꯒ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯨ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯕꯅꯤ나 ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯅꯒꯅꯤꯅ ꯈꯜꯂꯦ ꯃꯌꯥꯝꯅ ꯈꯝꯕ ꯊꯣꯏꯕꯤ ꯁꯦꯝꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣꯅ ꯀꯃꯦꯟꯗ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯖꯩ ꯑꯗꯣ ꯈꯝꯕ ꯊꯣꯏꯕꯤꯗꯗꯤ ꯆꯌꯦꯠꯅꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭री ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯔꯥꯆꯟꯗ꯭ꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭री ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯍꯣꯔꯦꯟ ꯇꯤꯖꯔ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯇꯤꯖꯔꯒꯤꯗꯃꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯃꯅꯤꯄꯨꯔꯁꯦ ꯅꯦꯠ ꯄꯥꯏꯕ ꯌꯥꯔꯕꯣ ꯁꯤꯁꯇꯔ ꯌꯥꯗ꯭ꯔꯤ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯨꯂꯞꯀꯤ ꯑꯣꯏꯅꯗꯤ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯤ ꯄꯥꯝꯃꯤ ꯊꯥꯔꯛꯄꯤꯌꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯋꯥꯔꯤ ꯄꯥꯝꯃꯤ ꯑꯦꯅꯤꯃꯦꯁꯟ ꯃꯨꯚꯤ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯈꯔ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯗꯦꯕꯤꯠ ꯃꯉꯥꯡꯆꯥ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯦꯝꯕ ꯉꯝꯖꯈꯤꯔꯣꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯇꯤꯖꯔ ꯌꯦꯡꯒꯦꯀꯣ ꯗꯥꯁꯅꯥ ꯌꯦꯡꯉꯣ
ꯃꯌꯥꯝꯁꯦ ꯀꯩꯃꯤꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯀꯥꯎꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯩꯃꯤ ꯅꯤꯡꯁꯤꯡꯂꯤ ꯀꯩꯃꯤ ꯅꯤꯡꯁꯤꯡꯂꯤ ꯕꯤꯁꯣ ꯃꯣꯏꯔꯥꯡꯆꯥ ꯀꯩ ꯋꯥꯔꯤꯅꯣ ꯑꯣ ꯗꯥꯁꯅꯥ ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯂꯣꯛ ꯌꯥꯝ ꯊꯨꯡꯅꯕꯅꯤꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅꯧ ꯃꯌꯥꯝ ꯑꯗꯨꯝ ꯊꯨꯡꯈ꯭ꯔꯒꯗꯤ ꯐꯠꯁꯨ ꯐꯠꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯌꯥꯝ ꯀꯨꯏꯅ ꯅꯥꯕꯗꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏꯗꯤ ꯀꯩꯃꯤ ꯌꯦꯡꯗꯕꯗꯒꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯃꯤ ꯊꯥꯒꯠꯂꯛꯄ ꯉꯥꯏꯕꯗ ꯍꯛꯆꯥꯡꯁꯤ ꯆꯣꯛꯊꯔꯦ ꯑꯦꯝ.ꯗꯤ. ꯁꯔꯣꯖ ꯈꯥꯟ ꯌꯦꯡꯕꯤꯔꯣ ꯅꯍꯥꯟꯁꯨ ꯏꯄꯤꯁꯣꯠ ꯑꯃ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯍꯥꯞꯄꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯆꯔꯛꯑꯒꯦ ꯌꯦꯡꯉꯣ ꯕꯤꯁꯣ ꯃꯣꯏꯔꯥꯡꯆꯥ ꯀꯔꯥꯏꯗꯤ ꯋꯥꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯀꯩꯃꯤ ꯑꯦꯗꯚꯦꯟꯆꯔꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯊꯥꯒꯠꯇꯣꯏꯔꯥ ꯁꯤꯁꯇꯔ ꯑꯗꯨꯃꯛꯇꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯉꯝꯗꯦꯗꯀꯣ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯅ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯈꯔ ꯂꯩꯔꯀꯥꯟꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯋꯥꯔꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯄꯣꯊꯥꯕꯤꯌꯨ ꯑꯗꯨꯝ ꯏꯔꯥꯡꯁꯤꯅ ꯃꯌꯥꯝ ꯄꯨꯟꯅꯁꯨ ꯋꯥꯃꯤꯟꯅꯔꯦ ꯅꯣꯏꯁꯨ ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯆꯞ ꯃꯥꯟꯅꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯤꯔꯝꯗ ꯂꯩꯔꯁꯨ ꯀꯩꯃꯤꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯣꯏꯌꯦ ꯌꯥꯝ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯎ ꯁꯤꯁꯇꯔ ꯑꯦꯝ.ꯗꯤ. ꯁꯔꯣꯖ ꯈꯥꯟ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯕꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯤꯁꯤꯇꯥ ꯍꯜꯂꯣ ꯁꯤꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯅꯦꯠ ꯑꯗꯨꯝ ꯐꯖꯅ ꯌꯨꯝꯗ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯝ ꯄꯥꯏꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯎꯠꯁꯥꯏꯠꯇ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯉꯥꯛꯇ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯦꯠ ꯌꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯃꯤ ꯑꯦꯗꯚꯦꯟꯆꯔꯗꯤ ꯁꯤꯁꯇꯔ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯍꯟꯕꯤꯒꯅꯨ ꯃꯈꯥ ꯑꯗꯨꯝ ꯁꯝꯕꯤꯔꯛꯎ FM ꯇꯔꯤꯁ ꯄꯊꯟ ꯍꯣꯏ ꯋꯥꯔꯤꯁꯤꯅ ꯂꯩꯔꯤꯈꯩ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯤꯈꯩ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯤꯈꯩ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯗꯤ ꯅꯥꯏꯒꯅꯤ ꯍꯧꯕ ꯂꯥꯏꯕꯒꯨꯝ ꯂꯣꯏꯁꯤꯟꯕꯁꯨ ꯅꯥꯏꯒꯅꯤ ꯑꯗꯨꯕꯨ ꯉꯝꯃꯤꯈꯩ ꯋꯥꯔꯤꯁꯤꯅ ꯂꯩꯔꯤꯈꯩ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯈꯩꯗꯤ ꯀꯩꯃꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯈꯤꯅꯤ ꯀꯩꯃꯤ ꯑꯗꯨꯃꯛ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯀꯩꯃꯤ ꯍꯤꯡꯍꯟꯕ ꯍꯤꯡꯍꯟꯗꯕ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯖꯅ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯃꯤ ꯑꯗꯨꯝ ꯍꯤꯡꯒꯅꯤ
ꯗꯥꯁꯅꯥ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯥꯕ ꯑꯗꯨꯝ ꯍꯦꯟꯅ ꯅꯥꯔꯒ ꯂꯩꯔꯤꯕ꯭ꯔꯥ? ꯍꯥꯟꯅꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄ ꯈꯔ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯔꯛꯄ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ꯫ ها yes kayadano tawag 13 minutes ꯌꯥꯝ ꯀꯨꯏꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚꯁꯦ ꯊꯥꯔꯔꯣꯏꯒꯦ ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯔꯛꯄ ꯂꯥꯏꯚ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯈꯤꯒꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈꯤꯁꯤ ꯀꯩꯃꯤ ꯑꯅꯧꯕ ꯏꯄꯤꯁꯣꯠ ꯌꯦꯡꯕ ꯐꯪꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯅꯟꯗ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯍꯟꯖꯒꯦ ꯑꯗꯣꯝꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯌꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯀꯣꯟꯅ ꯑꯃꯨꯛ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯔꯔꯣꯏꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ